Akampat Ideal Girls College Relief Camp ke inmate singna chatkiba khongchat amagi pau noba chatpa Impact TV ki reporter RC Mangang Chap Manipur Police ke SI amana Tamchina Phurakpa Ado All Manipur Working Journalist Union amasong Editors Guild Manipur EGM na akan mongda condemn tawbagan loinana Manipur ki Chief Minister Nongthomam Birenda point ahum yawba memorandum ama Pirakkhre Ngasi Manipur Press Club da Paomee singi oiba mifam ama pangtoklaba matong Chief Minister Secretariat fauba khongchat ama chatlaba matong pisin khiba memorandum adudai yawriba point ahum adude Paomee da khut thakiba police official adugi mathakta logi matong ina action laukhatpiyo amade achubu wild fanghanbiyo Paomee shingna thodok amagi pau coverage tawbada state police na karamna loina kadagi haibagi akanba instruction pibiyo amade thodok asika mari lainana Mari lainaba singna pung nifuga nipan ge manungda action laukhatpiyo haibane Paomee shingna memorandum pishin balakpa aduga mari lainana Chief Minister Nongthomam Birena hai Police na Paomee da khut thai hairiba ase akana mongda condemn thawi thodok aduda soklaba Paomee amasung asok apan nangkiba yamgi awabada saruk yari Paomee da khut thabagi thodok adugi matangda kupna thizilaba matungda hayeng fawbagi manungda matik chaba action soidana khutkane haujuk fawbagi oina video evidence sing yengbadade Paomee adu mathau tawduna lezabani haiba khangba ngamle irang tholakpa matamda police personnel singsu tension soidana leiramkani adum oinamak police haibase biyanggi punsi amasung lanthum ngaknaba leibani haibase kaidawnungda kawridabani hainasu Chief Minister Nongthomam Birena makha chana phongdokhe Paomee soibadugi dongtai nungaitaba saruk yajari aduga isasing soiba ke manungduda leiba mising sopasu ado ai kari nongtang kramai tawuno kari no tawroga hujiki soiba Paomee dubu khut tharibadu manung kari gino kramai tawuno ikopna athuba matamda tawrokanda appropriate action sabsana ilogani Paomee gi da thoisidi Paomee sidi police tuna tholakpada mamang leijaraga magi sumdagi coverage to bo erame adu hoi mai card yawo yawdaba adudi matam ki security ki kanone ado he khut thaba se ai masi condemn to he khut thaba I thong to bo si Paomee madam ado condemn to we aduna I sabsaba matik sabai kitang di ticket khige aduga action sabsana loge na I mayam Thajaba pizir matam ai boy he mamunung da mayam da khangan jage aduga hujik soi koli ke du bi ai adumai amju gi president secretary da I kaino magi layeng na ko na bu di I side ki no khara mating pang na gai to loi puthok ne khun ma so pusung Chief Minister Nongthomam Birenda memorandum pisiluraba matungda Editors Guild Manipur gi General Secretary Yumnam Rupachandrana hai thodok asagi matangda thijinaba matam khara pinaba Chief Minister na hairakpatake hayeng fawgi matam piramle hayeng fawbada leingangna laukhalakpa action da peli natraga pendi haibadudi response adugi makha polagani amade makha taba kari tawgadagi haibadu khanaragani thodok ase Chief Minister na akan mongda condemn tawrakhe Manipur Legislative Assembly mifam manungda leidingaida takiba pau aduga hojik tholaklaba matungda uriba video evidence asiga adugi matik khenaba neirami haina phongdokpagan loinena Chief Minister na hiram asida kumna thizilaba matungda matik chaba action laukhatkani haibage Thajaba Pirakkhre haina su mahangna makha chana phongdokhe Appropriate action ase kamai longdu no haibada ticket pam di kitang di change ado ticket pajima time frame ma koina piu haibani time frame je hayeng bawgi manungda ma kari lege do ma khangalage khoi ahan bada mana condemn tawi ko Paomee this waina khutha basi condemn tawi tharoi dabani haiba potum di thambire aduga mana harisi sigi poche ma ticket pam di changi ahan bada mangonda leiramba mana assembly da leiringai da mapandagi tabak po pau leiramba duga akoina video evidence utlaba matungda mana SCD incident thoiba mafam duga di kenei na haiba potum ma masa establish ta hore adama DGP Unnakhre asengba kaigi lege pawdu akoi ma lawrakanda hengba manungda di kainom di khangalage na haire ado koina adu memorandum da hai potu karigumba madu peli pendi habduna heng koi amjugi da hamma kanda meeting ma tawkanda khanabagi adu magi response am di ngaibum changni na dain thamjage